ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯨꯙꯧ ꯁꯦꯡꯃꯥꯏ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯚꯦꯟꯗꯧ ꯑꯅꯤꯕꯨ ꯀꯣꯛ ꯂꯩꯈꯥ ꯇꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯨꯝꯁꯤ ꯆꯍꯤ 2025 2025ꯀꯤ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯍꯤꯌꯥꯡ ꯀꯨꯝꯍꯩꯁꯦ ꯂꯥꯡꯕꯟꯒꯤ 18ꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 3 ꯅꯨꯃꯤꯠꯁꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤꯁꯨ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯀꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯦꯡꯅꯖꯕꯗ ꯀꯛꯆꯤꯡꯒꯤ ꯍꯤꯌꯥꯡꯁꯤ ꯁꯣꯛ 1950 1950 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯈꯤ ꯍꯥꯏꯅ ꯍꯥꯏꯗꯅ ꯊꯦꯡꯅꯩ꯫ ꯃꯗꯨ ꯑꯩꯅ ꯑꯦꯛꯖꯦꯛꯂꯤ ꯑꯩꯅ ꯊꯦꯡꯅꯔꯨꯕ ꯅꯠꯇꯦ, ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯃꯌꯥꯝꯅ ꯊꯥꯒꯠꯅꯔꯛꯄꯗꯨꯗ ꯊꯦꯡꯅꯕꯅꯤ꯫ 75 years ꯁꯨꯔꯦ ꯍꯥꯏꯗꯅ ꯍꯥꯏ꯫ ꯃꯁꯤ ꯀꯌꯥꯝ ꯆꯨꯝꯃꯤ ꯀꯌꯥꯝ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯅ ꯈꯪꯕ ꯃꯤꯁꯤꯡꯅ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯍꯤꯌꯥꯡ ꯇꯥꯟꯅꯕ ꯑꯁꯤꯗꯤ ꯇꯤꯝ ꯑꯅꯤꯅ ꯁꯔꯨꯛ ꯌꯥꯏ꯫ ꯇꯤꯝ ꯑꯅꯤꯁꯤ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤ, ꯑꯩꯈꯣꯏ ꯂꯪꯁꯥꯏ ꯊꯧꯅꯥ ꯑꯃꯗꯤ ꯀꯆꯤꯡ ꯀꯂꯥꯏ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤꯁꯤꯅ ꯂꯝꯕꯥ ꯇꯧꯅꯩ꯫ ꯑꯗꯨꯒ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯋꯤꯟꯅꯔ ꯑꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯤꯌꯥꯡ ꯀꯨꯝꯍꯩ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡ ꯅꯨꯃꯤꯠꯀꯤ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯀꯝꯂꯥꯡꯕꯒꯤ ꯂꯥꯏꯀꯣꯟꯒꯤ ꯇꯨꯔꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯌꯥꯡ ꯇꯥꯟꯅꯕꯁꯦ, ꯍꯤꯌꯥꯡ ꯍꯥꯟꯅꯗꯤ 3ꯂꯛ ꯇꯥꯟꯅꯔꯝꯃꯦ, ꯍꯟꯗꯛꯇꯤ 5ꯔꯛ ꯇꯥꯟꯅꯩ꯫ ꯑꯁꯨꯃꯥꯏꯅ ꯇꯥꯟꯅꯕꯁꯤ ꯈꯛꯅ ꯍꯤꯌꯥꯡ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯎꯏ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯍꯤꯌꯥꯡ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯧꯔꯛꯄꯁꯤ ꯌꯥꯝ ꯈꯔ ꯍꯤꯌꯥꯡ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯔ ꯀꯥꯈꯠꯂꯒ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯊꯥꯃꯨꯛꯀꯤ ꯃꯃꯥꯡꯁꯤꯗꯒꯤ ꯑꯗꯨꯝ ꯍꯤꯌꯥꯡꯒꯤ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯀꯃꯤꯇꯤꯅ ꯃꯗꯨ ꯍꯟꯗꯛꯀꯤ ꯍꯤꯌꯥꯡꯒꯤ ꯍꯤꯃꯥꯏ ꯂꯦꯞꯀꯗꯧꯕꯁꯤꯡ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯃꯣꯏꯅ ꯍꯪꯅꯔꯒ ꯊꯤꯅꯔꯀꯥꯟꯗ ꯑꯗꯨꯗꯒꯤ ꯂꯦꯞꯅꯤꯡꯕ ꯃꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯤꯁꯤꯡꯁꯦ ꯇꯨꯔꯦꯟꯗ ꯄꯨꯊꯔꯒ ꯑꯗꯒꯤ ꯍꯤ ꯊꯧꯕ ꯇꯝꯕ, ꯍꯤꯃꯥꯏ ꯂꯦꯞꯄ ꯇꯝꯕꯅꯆꯤꯡꯕ ꯑꯗꯨꯗꯒꯤ ꯍꯧꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯍꯤ ꯇꯝꯕ ꯍꯧꯕꯁꯦ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯍꯧꯕꯗ 13 ꯑꯥꯒꯁ 2025 ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯤꯔꯣꯏꯁꯤꯡ ꯑꯃꯗꯤ ꯇꯤꯝ ꯑꯅꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯅꯆꯤꯡꯕ ꯇꯧꯔꯕꯅꯤ, ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯩ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯍꯤꯁꯤ ꯄꯨꯊꯔꯀꯥꯟꯗ, ꯇꯨꯔꯦꯟꯗ ꯄꯨꯊꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯤ ꯍꯣꯟꯕ ꯇꯝꯕ ꯍꯧꯈꯤꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯅꯣꯡꯁꯨ ꯌꯥꯝ ꯇꯥꯕ, ꯅꯣꯡꯁꯤ ꯌꯥꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯇꯥꯕ, ꯑꯗꯨꯅ ꯇꯨꯔꯦꯟꯁꯤ ꯏꯉꯥꯡ ꯆꯦꯜꯂꯒ ꯑꯩꯈꯣꯏ ꯇꯨꯔꯦꯟꯁꯤ ꯏꯖꯦꯟ ꯅꯥꯏꯔꯒ ꯇꯨꯔꯦꯟꯁꯤ ꯑꯃꯨꯛ ꯑꯀꯥ ꯑꯀꯨꯝꯒ ꯅꯥꯏꯔꯒ ꯇꯧꯕ, ꯑꯗꯨꯅ ꯌꯥꯝꯅ ꯐꯤꯕꯝꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯕ, ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯂꯩꯔꯒ ꯑꯗꯨ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯤꯔꯣꯏꯁꯤꯡꯁꯤꯅ ꯑꯗꯨꯝ ꯍꯤꯌꯥꯡꯁꯤ ꯐꯖꯍꯟꯅꯤꯡꯕꯒꯤ, ꯍꯤꯌꯥꯡꯗꯨ ꯁꯔꯨꯛ ꯌꯥꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯀꯨꯝꯊꯔꯒ ꯇꯨꯔꯦꯟꯗ ꯍꯤ ꯍꯣꯟꯕꯒ ꯍꯧꯈꯤꯕꯁꯤꯡꯗꯨ ꯌꯥꯝꯅ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯌꯥꯝ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯉꯣꯟꯗ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ, ꯃꯌꯥꯝꯒꯤ ꯀꯨꯝꯍꯩꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ, ꯃꯣꯏꯒꯤ ꯍꯨꯃꯥꯡ ꯃꯃꯜꯁꯤꯡꯗꯨ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯕ꯫ ꯑꯗꯨꯒ ꯃꯁꯤ ꯑꯃꯅ ꯊꯣꯏꯕ ꯑꯃꯅ ꯂꯩꯍꯧꯕ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯗꯨꯗ ꯍꯤ ꯍꯣꯟꯕ ꯌꯥꯎꯕꯤꯔꯤꯕ, ꯑꯗꯒꯤ ꯍꯤ ꯍꯣꯟꯕ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯗꯨꯗ ꯃꯌꯥꯝ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ, ꯁꯤꯒꯤ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟ ꯃꯌꯥꯝꯗꯣ ꯀꯩꯁꯨ ꯂꯦꯝꯅꯈꯛ ꯃꯥꯡꯉꯣꯏ꯫ ꯑꯗꯨꯝ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯀꯥꯟꯅꯕ ꯃꯍꯩ, ꯑꯗꯨ ꯃꯌꯥꯝꯗ ꯃꯇꯦꯡ ꯇꯧꯕ, ꯃꯗꯨꯒꯤ ꯃꯍꯩꯁꯤꯡꯗꯨ ꯆꯞ ꯆꯥꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯎꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩ ꯊꯥꯃꯨꯛꯁꯤꯗ ꯁꯨꯝ ꯃꯌꯥꯝꯒꯤ ꯇꯧꯅꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤ ꯁꯨꯝ ꯎꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ, ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯎꯕ ꯐꯪꯖꯕ
ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯍꯤꯃꯥꯏ ꯂꯦꯞꯈꯤꯕꯁꯤꯡꯗꯤ ꯑꯩꯈꯣꯏ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯍꯤꯃꯥꯏ ꯂꯦꯞꯄꯁꯤ ꯏꯅꯥꯎ ꯅꯥꯎꯔꯦꯝ ꯖꯣꯇꯤꯁ, ꯃꯍꯥꯛꯁꯤ ꯀꯛꯆꯤꯡ ꯆꯨꯝꯅꯥꯡ ꯂꯩꯀꯥꯏ, ꯃꯍꯥꯛꯄꯨ ꯄꯣꯛꯄꯤꯕꯅ ꯅꯕꯀꯦꯁꯣꯔ ꯁꯤꯡ, ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯀꯂꯥꯏꯒꯤ ꯍꯤꯃꯥꯏ ꯂꯦꯞꯄꯤꯈꯤꯕ ꯏꯅꯥꯎ ꯑꯩꯈꯣꯏ ꯀꯦꯜꯕꯤꯟ ꯊꯣꯛꯆꯣꯝ, ꯃꯍꯥꯛꯁꯤꯅ ꯀꯛꯆꯤꯡ ꯅꯤꯡꯊꯧ ꯂꯩꯀꯥꯏꯗꯒꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯛꯄꯤꯕꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯛꯆꯣꯝ ꯔꯥꯝꯗꯣꯟ ꯁꯤꯡ, ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯍꯤꯃꯥꯏ ꯂꯦꯞꯈꯤ꯫ ꯑꯗ ꯏꯅꯥꯎ ꯑꯅꯤꯃꯛꯁꯤ ꯂꯣꯏꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ, ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯏꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯃꯣꯏ ꯑꯅꯤꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯃꯌꯥꯝꯒꯤ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯂꯥꯏꯒꯤ ꯍꯤꯃꯥꯏ ꯂꯦꯞꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄꯥꯔꯤ, ꯃꯥꯕꯨ ꯄꯣꯛꯄꯤꯕꯅ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯁꯟꯇ, ꯀꯛꯆꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏ꯫ ꯑꯩꯅ ꯔꯦꯀꯣꯔꯠ ꯇꯧꯕ ꯑꯃꯗꯤ ꯀꯂꯦꯛꯁꯟ ꯇꯧꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯍꯟꯗꯛꯀꯤ ꯍꯤꯌꯥꯡꯒꯤ ꯌꯥꯝ ꯌꯥꯝꯃꯦ, ꯑꯗꯨꯅ ꯑꯩ ꯃꯇꯦꯛ ꯈꯔ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗꯒꯤ ꯍꯥꯞꯆꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯎꯠꯈ꯭ꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯅꯠꯇꯕ ꯈꯔꯁꯨ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤ ꯃꯄꯨꯡ ꯐꯥꯍꯟꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯌꯥꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯄꯨꯂꯞ ꯍꯥꯞꯆꯤꯟꯕꯗꯤ ꯉꯝꯖꯔꯣꯏꯗꯧꯔꯦ, ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯅꯦꯅ ꯈꯜꯂꯤ, ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯤꯌꯥꯡꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯐꯝꯁꯦ ꯏꯁꯛꯃꯥꯏ ꯅꯤꯡꯊꯧꯒꯤ ꯂꯩꯀꯣꯜ ꯂꯩꯕ ꯇꯨꯔꯦꯟꯁꯤꯒꯤ ꯃꯄꯥꯒꯤ ꯃꯊꯛ, ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟ ꯂꯣꯝ ꯆꯠꯄ ꯇꯨꯔꯦꯟ ꯋꯥꯡꯃꯤ ꯊꯣꯡ ꯑꯅꯧꯕ ꯂꯩꯔꯤꯕ ꯁꯤꯗꯒꯤ ꯍꯧꯔꯒ ꯃꯈꯥꯔꯣꯝꯗ ꯆꯠꯊꯔꯒ ꯇꯨꯔꯦꯟ ꯋꯥꯡꯃ, ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯇꯥꯏꯅꯕꯗ ꯊꯥꯔꯤꯕ ꯎꯔꯣꯛ ꯊꯣꯡ, ꯁꯤꯋꯥꯡꯊꯣꯡ ꯑꯅꯤꯒꯤ ꯀꯥꯔꯛꯁꯦ ꯁꯤꯗ ꯇꯝꯃꯤ꯫ ꯁꯤꯒꯤ ꯃꯄꯥꯁꯤꯗ ꯇꯨꯔꯦꯟꯗ ꯀꯨꯝꯊꯔꯒ ꯇꯝꯃꯤ꯫ Namu. Namdao, Kevin Namdao. Hapo. Mara. Lupo ahí. Miren tomando me 이 하간다네. 이 하간다 시달레미 포시다기 이 하간 시징동이고 이 하간 진짜 좀 하는 거 있거든. 이 시징동이고 그리고 시징동에 이 노 신나대다 와대도 빠져내기 뒤에 이 이거 이 시징동이고 시 그러니까 얘네 보시네. 다 이거 사 이 만나러 만나러 저기요
Ini position le. Ini position le. Ya apa? Ha. Phơi ôi cái gì cái member mà cái này phơi olo cái này hiểu không hiểu cái này phải đâu à cái gì mà không người này ai mai cái này sao không ai ăn Kumari asal nak kena kulo ayo. Asal nak kena ikan lagi kena kulo ayo mak. Tu mana ibu kena tahu lah dia. Lagi tu mana kami seperti itu. Oh, karena dia ni dia anak orang baca. Kami baca cek dari. Kita nak ikut bermain. Ah, ayo ni. Cina tamjabang. Bihai. Hika ke papi osong ni. cá nó uống đi phải nó 이 동은 빙빙 러이나 그 박통들이라 cái gì vậy làm gì để lau mà mì đấy rồi làm gì để lau mà mì đâm đây này rasti rasti mới mày là cái tôm nhâm này rong chơi em là ô ở cái số service hậu đây yang tanagadawa numit mari ni walingaida awai thangjan numilamda committee member amadi team manigi member singna awai ibdo khramagi laikon amadi turen mang maromgi turen mapan singda horiba napi singbi wazing je loina yanthalaga social service tawraga hayeng mayamna yengba lakpada phamada nungaina baidana loina sengdok singjin
ꯇꯧꯏ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯅꯝꯖꯅꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯏꯕꯨꯙꯧ ꯁꯦꯛꯃꯥꯏ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯁꯛꯇꯝꯅꯤ ꯌꯥꯝ ꯅꯨꯃꯤꯠꯁꯤ ꯅꯣꯡ ꯀꯥꯕꯛ ꯀꯥꯕꯛꯇꯤ ꯃꯪꯉꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯇꯥꯗ ꯈꯣꯠꯇ ꯇꯧꯕꯗꯨꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯍꯤꯌꯥꯡ ꯅꯨꯃꯤꯠꯁꯦ ꯅꯣꯡꯁꯤ ꯇꯥꯔꯒ ꯍꯤꯌꯥꯡ ꯂꯦꯞꯄ ꯍꯥꯏꯕꯁꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕꯗ ꯑꯗꯨꯝ ꯑꯌꯨꯛꯇ ꯀꯔꯤꯗ ꯈꯔ ꯈꯤꯛꯑꯝꯃꯒ ꯑꯗꯣ ꯍꯤꯌꯥꯡ ꯃꯇꯝ ꯌꯧꯔꯛꯄꯗ ꯑꯗꯨꯝ ꯅꯣꯡꯁꯤ ꯑꯗꯨꯝ ꯂꯦꯞꯈꯤ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯒꯗꯧꯔꯤ ꯃꯥꯜꯂꯦ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯅ ꯍꯩꯀ꯭ꯔꯨꯁꯦ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯩꯀ꯭ꯔꯨ ꯍꯩꯁꯤ ꯆꯥꯅꯔꯝꯗꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯗꯅ ꯀꯩꯊꯦꯜꯗꯁꯨ ꯌꯣꯟꯅꯔꯝꯗꯦ ꯑꯗꯨꯒ ꯍꯤꯌꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯩꯀ꯭ꯔꯨꯁꯤ ꯆꯥꯅꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯀꯦꯜꯚꯤꯟꯒꯤ ꯌꯨꯝ ꯅꯤꯡꯊꯧ ꯂꯩꯀꯥꯏꯗ ꯈꯪꯗ꯭ꯔꯦ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯁꯤꯗ ꯇꯧꯋꯤ ꯍꯤꯔꯣꯏꯁꯤꯡ ꯂꯥꯏꯕꯨꯡ ꯀꯥꯒꯗꯧꯕꯒꯤ ꯃꯌꯥꯝꯅ ꯁꯦꯝ ꯌꯥꯝꯅ ꯁꯥꯕ ꯅꯨꯃꯤꯠꯀꯤ ꯐꯤꯔꯣꯜ ꯀꯨꯝꯍꯩ ꯁꯦꯠꯆꯤꯟꯕꯅꯆꯤꯡꯕ ꯌꯦꯡꯃꯤꯟꯅꯁꯤ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯁꯤꯗ ꯎꯔꯤꯕꯁꯤꯅ ꯖꯣꯇꯤꯁꯀꯤ ꯌꯨꯝꯗꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯥꯕꯨ ꯆꯠꯂꯝꯗꯥꯏꯒꯤ ꯂꯩ ꯄꯔꯦꯡꯅꯆꯤꯡꯕ ꯎꯞꯄꯤꯕ ꯃꯌꯥꯝ ꯐꯣꯇꯣ ꯅꯝꯕ ꯊꯣꯛꯆꯣꯝ ꯀꯦꯜꯚꯤꯟ ꯀꯆꯤꯡ ꯀꯂꯥꯏꯒꯤ ꯍꯤꯃꯥꯏ ꯂꯦꯞꯄ ꯏꯅꯥꯎꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯦ ꯂꯥꯏꯒꯤ ꯍꯤꯃꯥꯏ ꯂꯦꯞꯈꯤꯕ ꯏꯕꯨꯡꯉꯣ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄꯥꯔꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯍꯤꯃꯥꯏ ꯂꯦꯞꯄꯤꯕ ꯏꯅꯥꯎ ꯅꯥꯎꯔꯦꯝ ꯖꯣꯇꯤꯁꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯤꯅ ꯑꯗꯣ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯀꯆꯤꯡ ꯀꯂꯥꯏꯒꯤ ꯍꯥꯏꯅ ꯇꯣꯁ ꯉꯝꯈ꯭ꯔꯕꯅꯤꯅ
ꯍꯧꯖꯤꯛ ꯎꯔꯤꯕꯁꯤꯅ ꯏꯕꯨꯙꯧ ꯁꯦꯡꯃꯥꯏ ꯅꯤꯡꯊꯧꯒꯤ ꯂꯩꯀꯣꯜꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯍꯤ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝꯗꯨꯅꯤ꯫ ꯑꯉꯥꯡꯕꯁꯤꯅ ꯀꯛꯆꯤꯡ Dr. Angomsa Bimola Koijam ngasigi hiyang kume siga mari lenana koi lengsin birakane akoigi like toborugi mamangi turin asida yorokpa matamda suksoi soidana miyamna khorana ngariba yang ati pangtok dragani mama lai adu gi da hang yam na ai ha loina na bangla sibaran achiloibaga ibudoga amok tanajagani hari koi yamna phajana honbinaba कोई हिलाउ सारीबा ओजा सिंगा हानन सिंगजरे कोई इरम लाचिंदुना की हान बथोलबसो बदु कोई डिस्क्वालीफाई ओजे हाजन लौजदनी औजे औजे मा कोकता हाना पपाल ये लिबा किन मसिना काजी कलाई कसिने अदुगा कोकता अनांग बमसु ये लिबा किन मसिना लंगसाई तौना कसिगे तेने औजे औजे मा यान फजना होलै औजे औजे मा फजना होनै औजे औजे मा फजना होनै tai Hojik ahanda thana kiba yang ado kumai ado langsai thongnada angang dai yeliba koet matuasina hali aidana jasina tapi अकोई स्टेज के काबंग दलैरिबा अगांग सिंह यारगदे ऑनरेबल एमपी डॉक्टर अंगोमसा बिमोल कोइजम इकाई कमजरिबा अजी औजी औजिमा इबदोगी हियां कुमै यसिगा मै लेनाना अकोई लेछि बेरले अरु यसिने अकोई अनि सुबडान गे ई थाबा हजरले कोई हिनाउ सारीबा ओजा सिंगा यारिबा मकई ही खाइदो पियो कोई यारिबा मकई ही खाइनबा आनन सिंगरे
ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯔꯥꯎꯟꯒꯤ ꯍꯤꯌꯥꯡ ꯑꯗꯨ ꯀꯣꯛꯇ ꯑꯉꯥꯡꯕ ꯃꯆꯨ ꯌꯦꯜꯂꯤꯕ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯍꯥꯜꯂꯤ ꯍꯥꯏꯗꯨꯅ ꯖꯖꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛꯇ ꯊꯪꯉꯤꯕ ꯇꯤꯝ ꯑꯁꯤꯅ ꯀꯛꯆꯤꯡ ꯀꯂꯥꯏ ꯀꯛꯆꯤꯡꯒꯤ ꯇꯤꯝꯁꯤꯡꯅꯤ ꯑꯗꯨꯒ ꯅꯣꯡꯆꯨꯞ ꯊꯪꯉꯤꯕ ꯇꯤꯝ ꯑꯁꯤꯅ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯇꯤꯝꯁꯤꯡꯅꯤ ꯍꯧꯖꯤꯛ ꯑꯍꯨꯝꯁꯨꯕ ꯔꯥꯎꯟꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯄꯥꯡꯊꯣꯛꯆꯔꯤ ꯄꯥꯊꯕꯤꯔꯒ ꯑꯩꯈꯣꯏ ꯆꯤꯡꯗꯝꯅ ꯑꯩꯈꯣꯏ ꯍꯤ ꯍꯣꯟꯕꯤꯅꯕ ꯏꯕꯨꯙꯧ ꯁꯦꯝꯕ ꯅꯤꯡꯊꯧ ꯊꯧꯒꯜꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛ ꯃꯔꯤꯁꯨꯕ ꯔꯥꯎꯟꯒꯤ ꯍꯤꯌꯥꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏ ꯔꯥꯎꯟꯒꯤ ꯃꯔꯤꯁꯨꯕ ꯔꯥꯎꯟ ꯍꯤ ꯊꯥꯕꯤꯔꯛꯂꯦ ꯌꯦꯡꯕꯤꯔꯤꯕ ꯄꯥꯕꯣꯛꯁꯤꯡꯅ ꯍꯣꯜꯂꯤꯕ ꯍꯤꯔꯣꯁꯤꯡ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛꯃꯛ ꯃꯔꯤꯁꯨꯕ ꯔꯥꯎꯟꯒꯤ ꯍꯤꯌꯥꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯩ ꯂꯣꯏꯅꯅ ꯍꯤꯌꯥꯡꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯄꯥꯕꯣꯛꯁꯤꯡꯅ ꯍꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣꯁꯤꯡ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛ ꯃꯔꯤꯁꯨꯕ ꯔꯥꯎꯟꯒꯤ ꯅꯨꯡꯉꯥꯏꯔꯕ ꯍꯤꯌꯥꯡꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯀꯣꯛꯇ ꯑꯉꯥꯡꯕ ꯃꯆꯨ ꯌꯦꯜꯂꯤꯕ ꯂꯪꯁꯥꯏ ꯊꯧꯅꯥ ꯀꯛꯆꯤꯡꯅ ꯍꯥꯜꯂꯤ ꯍꯥꯏꯗꯨꯅ ꯖꯖꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯏ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯏꯁꯣꯔꯒꯤ ꯊꯧꯒꯜꯗꯤ ꯈꯪꯕꯤꯔꯒ ꯑꯩꯈꯣꯏ ꯑꯃ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯊꯕꯛꯁꯤꯡ ꯑꯩꯈꯣꯏ ꯇꯧꯕꯤꯗꯅꯕ ꯏꯕꯨꯙꯧ ꯁꯦꯃꯥ ꯅꯤꯡꯊꯧ ꯊꯧꯒꯜꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯕꯤꯔꯒ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯕꯨꯙꯧ ꯁꯦꯃꯥ ꯅꯤꯡꯊꯧ ꯊꯧꯒꯜꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯅꯤꯡꯁꯤꯡꯖꯔꯤ
ꯃꯉꯥꯁꯨꯕ ꯔꯥꯎꯟꯒꯤ ꯍꯤꯌꯥꯡ ꯑꯗꯨ ꯑꯩꯈꯣꯏ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯂꯧꯔꯦ ꯑꯗꯨꯅ ꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯏ ꯑꯩꯈꯣꯏ ꯑꯔꯣꯏꯕꯗ ꯏꯕꯨꯙꯧ ꯏꯁꯃꯥ ꯅꯤꯡꯊꯧꯒ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯂꯥꯏꯒꯤ ꯍꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯑꯩꯈꯣꯏ ꯍꯤꯔꯣꯏꯁꯤꯡꯗ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯍꯤ ꯑꯁꯤ ꯀꯟꯗꯤꯁꯟ ꯈꯤꯇꯪ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯤꯔꯣꯏꯁꯤꯡꯅ ꯂꯥꯏꯒꯤ ꯍꯤ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯂꯥꯏꯒ ꯑꯩꯈꯣꯏ ꯍꯤ ꯊꯥꯕ ꯍꯧꯔꯦ ꯂꯥꯏꯒ ꯏꯕꯨꯙꯧ ꯏꯁꯃꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯍꯥꯟꯗꯨꯅ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏ ꯏꯕꯨꯙꯧꯗ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯥꯗ ꯌꯦꯛꯇꯅꯕ ꯑꯃꯗꯤ ꯏꯪꯅ ꯆꯤꯡꯅ ꯂꯩꯅꯕ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯏꯕꯨꯙꯧꯗ ꯑꯩꯈꯣই ꯊꯧꯅꯤꯖꯕꯤꯅꯕ ꯍꯥꯟꯅ ꯅꯤꯡꯁꯤꯡꯖꯔꯤ Aduh, ai lùng thì không được, ai ấm này thì nó này. Cái ấm ai thì. Giá này giảm nó thì cái mà. Ấm ai thì thu. ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯂꯥꯏꯒ ꯄꯨꯟꯅ ꯑꯣꯏꯅ ꯀꯥꯃꯤꯟꯅꯅꯕ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯂꯥꯏꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯏꯕꯨꯙꯧꯒꯤ ꯂꯥꯏꯕꯨꯡꯗ ꯀꯥꯕꯤꯔꯛꯅꯕ ꯑꯩꯈꯣꯏ ꯍꯤꯔꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯅꯝꯖꯅꯕꯒꯤ ꯊꯧꯅꯥ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ